ngasi numida waram phongkiba tongan ba Manipuri sifung singdagi maroibi I pausing myamna thamjagi ahanbada Manipur Sangai Festival India gi President Draupadi Murmu na hawdokhanana ba invite tokre Chief Minister Manipur Sangai Festival gi main venue si handaki festival sidagi sangai ga naknaba mafam oiriba hauji Manipur Sangai Festivals Ethnic Heritage Park semgat sagaliba moirang khunau gi mafam sida oiragani handaki Manipur Sangai Festival si India gi handak tonongna President oirabi Draupadi Murmu na hawdokna ba invite tokre haina Manipur gi Chief Minister en berena ngasi moirang khunau block lamkhai da Manipur Sangai Festival gi dama semga sagaliba Ethnic Cultural Heritage Park ki semga sagaliba gi yengsin khongsa ta haikre khongsa aduda festival yengba lakpa miyam gi satok sasin lambi oigadoriba moirang khunau block lamkhai dagi ridim lambi taba AC gi koktha khuman phawduna satliba tera thongkhong phawba gi lambi pakthok sakthokliba gi phibam singki khongsa aduda MLA yaun civil amadi police ki makok thongba official singdu saruyaki semga sagali sing quality lainaba thabak tawnana ba khanki Chief Minister na makhatana phongdorakibada sangai si state pumbada state asigi miam pumbana yokhat minagadabani haina wakhalonda Manipur gi southern part lairiba behiyang su Manipur Southern Cultural Center Festival haiduna festival asi pangthokna sem sabasu loire haikian su paus na palakli Atopa Paumadana, Pochagi Mamal, Tankalapagi, Mayokta, Delhi, the Satkadaba Rally, the Sarugyarunaba, Congress ki member Maudragani Twilam Takre, Congress ki President Kalaba Matunda, India, the Awan Bamashoid in a Laklagani, BJP ki double injil Pale Oidi, and Manipur Pradesh Congress Committee MPCC ki President K. Meka Sandrana Fongdokre. Wapamasi Salivata September Marida Barat Pumbagi oina BJP Lengak Lakpadagi Posagi Mamal Atia Pak Wakalak Liba Sigi Mayukta Mehangai Bar Hala Bol Tim Delhi Gi Ramlila Maidan the Sakadariba also rally the Sargyagadariba MPCC Gi Youth Mahila Sebadal NSCUI Gi member Amadi MPCCI Gi member Maudraga Nitwesi Lamtabagi Thoram the Magna Fondokibani Lamtabagi Thoramadu Loeraba Matunda MPCC gi President K. Mega Sandrana Makatana Paumishinda Fondokibeda Haujuk Lebasida Pochagi Mamal Atia Pakna Wango Nomgi Su Nomlaga Sajariba Praza Miam na Piri Bisakingasi Kokhananaba Pandamda All India Congress Committee na Sinduna Pangtukadaba Tungan India gi State Pumbadagi Miyai Laktuna release the Sarugyagadori Mana Makataraduna Postai Kudimakta Text Lokalakpa Angang Singi Lyric Tambada Sangwase Kalam Reserve Power the text Lokalakpa Sina Asoba Awaba Mayonari Asigumba Kaya Sigi Mayokta Rally Sakadoribani Haki Nakalamaramda Hadak Bihar Zediyuna Indiyadigi Tokiba Hibis BJP gi double engine gi lenga pen oire tapani Masigi Sapu Manipur Sulagan Haki Ngasigi Lamtabagi Thoramada MPCC gi General Secretary Amadi Ataitho Pubusin Kaya Saruyaki Atopa Paumadana Impal Mayolda Drug Saba Madagi Kungul Liduna Lalon Mayauna Mui Marifare Impal Mayolda Ladiva Tamaiban Gituan Tuan Mapam Sing Impal West Police Station Impal Police Station Gitim Yauna BJYM Manipuram Yadagi volunteer Singapuna drug Satakivida Drug Savani Hapamuyamaga Loinana Drug Lalon Mani Hapamui Marifare Cradi Apun Bati Maduna Ngarang Numidang Pung Taram Tekra Helapada Tamaiban Hizam Dewa Lekai Deleva Salam Andrik Say Kunganitu Apokpa Gyanendra Kauba Amagi Yumda Tibu Humigitabuxa Tabada Heroin Powder Case Tarakanitoy Brown Sugar Hapig Ahang Bottle Ama Forfam Kit Andrik Nahidorokudigi Tamaiban Larung Pure Lekai Deleva Nam Kelemba Masumaki Mananupa Dinis Kauba Magsu Forfam Kit Dainis na Haidorakpadagi Maki Mayamba Kelambigi Mamana Besing Yumduda Yamna Tuina Laklaga Sana Yunayamasum Nisasa Bigi Tabukta Hennes Fundoki Hari Yumnam Sani Apokpa Brozendro Kauba Drug Lauto Lokshin Tauraga Atopation supply to Bomiamas Fagatam Kit Mia Sigi Yumdagi Seasonable Lower Nisagi Polamamasum Heroine number 4 Krasu Fagalahadi Makatana Tamavan Meshnam Lekai Deleva Longzam Lingzel say Kunganipan Apapa Ibo Yamakoba Mia Amadigi Police Team Aduna Brown Sugar Gi Bottle Amadi Sizinadriba Ahangba Brown Sugar Gi Bell Sunny Henbagaloinana Sirinskia Amadi WY tablet gas Fagale Heidi Hensu Paus Namakatana Fondorakli Atopa Pau Madanam
Salute Restaurant Mahairoi Lupsing amadi Ima Lupsingna akanba warning pikre. Matam khargi mamangda niyom khaina sai nauriba madi nauribi Mahairoi kayabu sana yune heli haibi lamda masigi Mahairoi Lupsing amadi Maira pai bisingna thingzinduna lakpa New Sekonda leiba Salute Restaurant ngarang numidang pung tare ram tarakpada Maira pai bi Ima sing amadi Mahairoi Lupsingna thamkiba atingmu thugaiduna kari ki hanglibano haina Sanglubada singi Mahairoi Lup amagi masin chatpa leader ama yauna mawong tadaba matawda yu thaktuna leiramle state asi dry state oirabasi yu marang kaina ifong fong na yolibasi law enforcing agency na khangsin osinade law ribadi lewa asida law makhal ani satharabra haina miyamna toin hangnarakli ningsingwa yabadi Gujarat asi dry state ama oina lairibasi nungyoba state atugi lusingba singi wakhalondu state asigi lusingba oiribasingna Tizin ba phagani haina paus na phongdoki amaromdana oidaba ngangbada mapa leitraba Narendra Modi na sinmi sing laknaba hengalakli trade unions haukiba August kungamari da pangthokiba National Labour's Conference da Prime Minister Narendra Modi na virtual address oina anaba labor code marina sinmi sing pukning thogatle haina state singi labor minister amadi labor secretary sing da phongdokiba wafamdu khwaidigi Minam warol ni haina MSc AITUC na laubu iroinana maki warol adu akan mamong na yaning da phungdorakli masing yambagi sakti sizinaduna nampu da pass tokraba labor code mari yaning da phungdoktuna hokiba March kunga nipandigi kunga mapan phawba sinmi crore kunga mari henbana state sin thungbada general strike sanctionki Masida apunba workforce ki sad marfu henbana saruk yakhibadigi leba sitmi lon da sauna swanki haina media hawksing report ton ki tasing badi Narendra Modi na National Labour Conference da phungdo ki buwaphamdo labor code yaning da phungdok tuna ihau khongjang kya sangchiliba trade union samadi senmi singbu kademna bani ma ki nungyoba overall da lenga sina senmi singbu Minai oina sisinariba ariba labor law sing tangai phadabadagi muthatpani haikibadagi ona tainabada leba asigi workforce ki sada mawdrarom oiriba contract basis part time amadi outsourced workers singsu ariba minai gumna sisinabani haibadu masa khaina khangwadagi central trade union singna labor code marisi handok hananaba hanba leitana ihau khongjang sangsilakpani Parliamentary democracy ki satna kanglon wangbada nampuda pass tawkraba anawa labor code mari handok triba phawa madi sinmi singbu minai gumna sizinaba thingnaba MSc AITUC na hanba leitana khongjang sangsinanaba sem sari haidi hanasu pausna makhatana palakli makha satara koina kanglei paki maira news te ge to pawkrana lengang na I pawki loisang DIPR bu atunbigi masabung thambire Paugi Sinpamdigi Horakiba, Sip Minister Berena, DIPR Mapungpana function Tahonanaba, Honapam to E. Manipulengaki, Luisang Singamanum the Quaidigi Maruebi Paugi, Luisang Amoidiba, Directorate of Enforcement and Public Relations, DIPRC Manipulengana, Saikagi Mamang, Atunbigi Masagum Tambiduna, Miyang Sangbidana Lapadigi, Luisangas na Pauga Mari Lina, Lokom Topa Todang, Singadu Mapungfana, Lobangam, the Duna lady. Pauksigi Sinpamdigi Horakiba Manipurgi Minister and Bereni Atuba Miyang Sangduna, DIPR Mapungfana function Tahonduna, Manipulengana, Matamatam Guena, Pakaliva, Tabak Taurang Singi, Mapungpaba Ipau, Miam the Yohana Buhonapam to E Hainesu, Praza section Kiadigi Press the Pungdong Narakli. Pauksi Sina Tizilubadigi, Pangba Pau Matung in a D. DIPR Guena Apun Bestap Sunny Hena Legidabado, Hosik Samaga Taragaturuk Tamak Lady. Joint Director Mari Legadabadu Amata Letre, Deputy Director Mapal Legadabada, Mari Kakta Leduna, Manga Watuna Lady, Paulo Sangasigi, Makara Manipurgi District Headquarters Singda, DIO District Information Office Hangdok Rabasu, DIO Office Amamam, the District Information Officer Amamam Young Stap Tararom, Legadabadu, Maming Tagi Oina, Amani Kaktan Levidigi, Function Tobangam than a lady. Masigi Manunda, Tamelong District Oina DIO Post Happy than a lady. Impal East ki oina su DIO office hangdoknaba DC ki khutangna kyarak hana lengakta haizarabasu housing Impal East ki DIO office hangdokpu ngamdana leire yamna ngaklibadi governor ki oina Rasbonda cameraman ama thabira o haibida housing phawba thaba ngamdana leire yamna nungai tribadi DIPR ki oina gari ki awat pe kya leiribasini
हौजिक लोइसंग असिगी गाड़ी तरे लेबदा मरी याददुना लेदे हौजिक सिजिनरिबे गाड़ी असि जिप्सी हार्ड टॉप अमा बोलेरो अमा अमदी DI गाड़ी अमनी याददुना लेरिबा सिना बस अमा बोलेरो अमा स्विफ्ट कार अमा DI अमा सिंबीदना लेरि गाड़ी अवाट क्या लेबना ई पावगा मरी लेनब थबकसिंग खुदोंसादब क्या मयुना हले मरु ओइना DIPR की बस असि यादब अमदी यामना कुइरब मतमगा सानादब ओइबना मणिपुर की डिस्ट्रिक्ट सिंगना मतम मतम की ओइना पाउमी सिंगा लोइनना प्रेस कंडक्टेड टूर सिंग पांगथोकदबा सही क्यादगी पांगथोकंगमदना लाकली लोइसंग असि ओइना फोटोग्राफर कैमरा न सिंग अवाट पलेरे अमसुम वीडियो कैमरा हम लाइबदा चीफ मिनिस्टर ऑफिस अमा सिजिनरगा हेड ऑफिस अनि सिजिनरिबा सिजु फिबम फतबा हाइबदु ओइबदगी पांगथोकपम थोको मथौदु निंगथीना पांगथोकंगमद्रे फोटोग्राफर अहुम लाइबिगी मनुंगदा IPR मिनिस्टर अमा थमख्रे अदुगा अनिना हेड ऑफिस सिजिनरिबा सिजु कोनदबदगी ई पावगा मरी लेनब थबकसिंद खुदोंसादबा मयुना हले वीडियो कैमरा की अवाट पलेरे मसिगी मथकता नुपी एनाउंसर अमखक लोइनना वीडियो एडिटर अमखक लेबना हिरमसिंग असिदसु अवार्ड क्या लेरे अदुगा मरु ओइना रिपोर्टर अमदी इन्फॉर्मेशन असिस्टेंट सिंग की अवार्ड क्या सु लेरे यामना नुंगाइत्रिबदी DIPR की ओइना हौजी MCS ऑफिसर अमना डायरेक्टर ओइना थौपुरी डायरेक्टर ओइरिबा मियसि मथौ मसक खंगना थबक पांगथोकपा फिदमनिंगाय ओइबा मियसिना फिशरी डिपार्टमेंट की डायरेक्टर ओइना पुबना मी अमना ही अनि तोंबगी अवाबदु मंगोंदसु मयुनरे अमसुम डायरेक्टर सिना DIPR ऑफिस तसु मपुंग फाना फमदुना थबक तौब ngamdre लोइसंगनी की थबक पुबना मरम ओइदुना सेंथोक सिनसिन तौरगा असंग मतमदा DIPR की थबक तौबना लोइसंग सिगी थबक सिंग मपुंग फाना पांगथोक ngamdaba हाइबदु ओइरे मरम अदुना ई पाउ लोइसंग सिदगी हौरखिबा मथौ मसक खंगलबा MCS ऑफिसर असि DIPR खकी डायरेक्टर ओइना थंबीरबदी मपुंग फाना ई पाउगे लोइसंग सि रन तौब ngamgani हाइनसु प्रजा सेक्शन क्यादगी फुंगदोकनारकली ओइरगलिबा फिबम मसिदा DIPR की अवार्ड पि स्टाफ सिंग मेनखनबा मणिपुर लेंगांगना अनौब स्टाफ कुमफुगुमदोय लौनबगी थबक थौरम सिंग पांगथोखराबसु हौजु फावबा लौक्सिनदना लेरिबसिचु अथोब मतमदा लौक्सिनदुना अवार्ड पि स्टाफ सिंग मेनसिनदुना मपुंग फाना थबक तौहनबसुंगनी हाइनसु फोंदोरकली अतोप पावमदना BJP लेंगांगना भारत पोस्ट की ममल अतिया पाक वोंखटखिबगी मयोक्ता सेप्टेम्बर 3 दा इंडिया पुंबगी दिल्ली दा आसोबो रैली पांगथोकदोरिबसिदा कांग्रेस की डेलीगेट मौद्रागनी थुई सरुक यानबी इम्फाल थदोखरे हैरि भारत BJP की लेंगाक ससन लाखिबदगी मियोइबना हिंगबदा नोंगबदा संगदबा याद्रबा तोंगान पुलम सिंगी ममल अतिया पाक वोंखलकलिबा सिगी मयोक्ता सलिबा सेप्टेम्बर 3 दा इंडिया पुंबगी ओइना दिल्ली की रामलीला मैदान पांगथोकदोरिबा महनगाय पर हाला बॉल रैली मणिपुर की डेलीगेट मौद्रागनी थुई सरुक यारुगनी हाइना मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट केमेगा संदरना फोंदोखरे वाफम असि थासी की मरिद दिल्ली की रामलीला मैदान पांगथोकदोरिबा मियामगी रैली दुर सरुक यारुगदबा डेलीगेट सिंग लमथाबगी थोरंगा मरी लेनना MPCC की प्रेसिडेंट केमेगा संदरना पाउमिसिंग फोंदोखिबनी अमरोमदना लेंगा की महिलोइसंग सिंगदा ओजा लिसिंग तरे लोम वातुना लेरे अथुबा मतमदा वालिबो ओजा सिंग असि मेंशन बियु SSUM ngasi manipur da lairiba lenga ki mai tampham sang singda mairoi lairik takpinaba oza lising tare lom watunu lairibasi atupa matamda manipur lenga na miyeng sang biduna waliba oza sing asi mention biu loinana sagolmang higher secondary school ki award oza sing numit mangani ki manungda haptrabadi khongjang sangsilagani haina Socialist Students Unions of Manipur SSUM की president Soraisam iyai mana phongdokre wafam asing asi SSUM na sei khudingi pangthoktuna lakpagum thabum amma subna sathagadaba lamyan ba irabot ningsing khubam thoramasi laimaram gi santi bazar laikai dugi club amadi miyam ga loinana hawdokpagi thoramda yai mana wa ngang duna phongdokhibani thoram aduda santi bazar da leiba lamyan ba irabot ki mitam da miyamna हाईलाइट कत्तुना इकाई खंगना बोटखि थौरम अदुदा SSUM की प्रेसिडेंट सराइसम यायमना मखाताना फोंदोखिबदि महाइरोय लुप असिना लमयान बे इराबोट की निंगसिंग थौरम सही खुदिंगी पांगथोकपसि मियामदा लमयान बे इराबोट की वखलुंदु सेनाबनि लमयान मना लमदमसिगी लैता लायरबा लौमिसिनमि ngamigidamak hotnaramba kaya du mipum khudimangna kaupam thokte lenga ki mai tampham sang kaya mahiroy lup asina yengsinwada fagatpa ngamdana sothaba lairama thenakhi अमसुम हायर सेकेंडरी ओनखत खरबा सगोलमांग हायर सेकेंडरी स्कूल की ओजा क्या वातुनु लाइरिबसी
men khatnaba lengakta khangan khiba lairibani masi numit manganigi manungda men khatrabadi mahiroi singa loinana khongjang sangsilagani haki maana makhatana hai lamdamasigi laumi singna har matam sana phangdabigi phau taifam leitabagi amadi lau unaba honabada Selyam sangmadagi wariba kiyasi koknaba lengang sapsaba polisi ama semduna kokhanana bohona biyu lamyan bi irabot ningsing thoramasi gamadi leinana children's home old age home sing da satuna angamba khutol pikni amasum first Bisnupur district levels open pending competition ama irabot and his socialism's highway hiram sida September tarada rising club ningthakong khulena pangthokani loina thoramasi gi saruk ama oina September 13 da mapung oina thoram thangmaibangi thau ground tarok subu mahiroi singi state levels mass pass competition ama pangthokani thoramasi da mahiroi mayam saruk yabiyu amadi miyam na mateng pangbiyu saiki makasa tarak poina ngasi state si gorib COVID-19 update mayam na thamjagi ngasi gorib positivity rate si 1.6% ni ngasi puna miyoi nipan COVID-19 na positive oiba thengnarakre duga apun boina miyoi sawnga ga sumnagi mangana nawna COVID test toki ngasi nawna COVID-19 na positive oiba thengnarakhraba miyoi nipan si Bisnupur gi ama Chuchampur gi ahum Imphal West gi ahum pun aduga Thobal gi miyoi amaga puna miyoi nipan ngasi nawna COVID-19 na positive waki aduga miyoi amata lakitabigi claim lakti hain ngasi status update on COVID-19 na su report tawri makasa tharakpo oina sang express ti gatin ma pau khraga mem hapsaramgi athubada woroi prakpa pami athingba lairoi nefirio woroi purakna ba resign togani naga political issue athuba matamda woroi ma purakna ba Nagaland gi minister nefirio na taksin khiba loinana maduda state government na makalamate gi ayet pa piroi naga singweba wisdom da yenglaga marakweba government ma semna ba resign togani haina phongdokre Laiba pupun miki athing mada wakada lotha ho ki building ama sangara duna hauzik lairiba party punamaki oiba United Democratic Alliance UDA government na naga issue luisinba pami amadi masigidamak leptuna lairi haina se minister na phongdoki matam sangna India government amasum NSN IM gi marakta khut thanaba lepna duna wari sanarakpa loinana haukiba sei English singani ga taraga manga gi August tha horakpada nakal ani na yana duna framework agreement ama sign tawna khibani Nagaland the base toba atai naga khulai paibe group talet ki apunu naga national political group su India government na kona wari sanaba horaktuna agreed position ama haukiba sei English singani ga taraga tareta nakal ani gi marakta sign tawna khrabani suhaidi haukiba sei English singa samapan maudraga tareta India government amasum NSN IM gi marakta 6 pair gi ana se sign tawnaduna nakal ani gi marakta lebak sid amadi Nagaland natana mapan gi lebak singna su tungan ba prime minister singi matamdagi lepa leitana wari sanaduna lakhibani hanisu pawsna makhatana phongdorakli amarumdana cold war lusinan kiba Mikhail Gorbachev laikidre inai tanadanaba cold war lusinan kiba ngamkhrabasu Soviet Union maset tahanbadi thingma ngamkidraba hanagi Soviet Union gi aroiba president Mikhail Gorbachev masagi sei maudraga muthai subda haukiba lepa poponamita laikidre Second World War matungda Europe tuan ba tanba amadi Germany ani thoktuna leiba phibam luisinan khibadana United States ka khulai hanaba yanaba purak ngamkhiba Mikhail Gorbachev masagi lainana maramoiduna ngarang ahing laikidabani haina Russia gi Central Clinical Hospital na phungdokre bakna laikidabada Russia gi President Vladimir Putin na thamoi sona nuaitaba phungdokre Soviet Union maset tana kai khibadu ngamlabadi mahakna punsingani haina Vladimir Putin na haukibasai English singani ga taragani pana phongdokhi haina matamduda news agency singa report tokibani Soviet Union maset ta khibadu kunsubu saisa gi khwaidigi hena geopolitical goeba thawong ne haina makna English singani ga mangara phongdokibani Malem ge ni suba lanjau gi matungdagi sahi decade kya Soviet Union amasum western countries singi marakta mukna duna lakhibadu Gorbachev na kana honaduna lusin kibani sohaidi makasa tarakpoina topa pawmana lok ta tasinbada nipan Sire ahum Sokle Jammu and Kashmir gi Kishtawar district karama arupa lok amada tasinbada gi miyoi nipan sikibaga loinana atopa ahumna arupa phibam da Sokle haina official singna phungdokre official singdugi matungina thawdo du ngara nungthel pung ahunga minute taraga mangarom tabada Kishtawar district ki bonda khun manakta thokibani makoina haki karadu
ꯐꯤꯠ ꯆꯍꯨꯝ ꯂꯣꯝ ꯂꯨꯕ ꯂꯣꯛ ꯑꯃꯗ ꯇꯥꯁꯤꯟꯕꯗꯨꯗ ꯃꯤꯑꯣꯏ 5 ꯈꯨꯗꯛꯇ ꯁꯤꯈꯤ ꯑꯗꯨꯕꯨ ꯑꯍꯨꯝ ꯑꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯒꯤ ꯂꯝꯕꯤꯗ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯍꯨꯝ ꯑꯃꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯀꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯕꯣꯟꯗ ꯈꯨꯟꯗꯒꯤꯅꯤ ꯊꯧꯗꯣꯛꯇꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯥꯔꯃꯤꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯑꯃꯗꯤ ꯃꯐꯝꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ and thank you